Dhanamanjuri College of Science की Associate Professor Electronics Akham Joykumar Singh bu Deputation Da Board of Secondary Education Manipur Bosem gi Chairman Oina Haplakpabu Yaningdaba Fongdokkhre Bosem gi staff singna wakat mifam chathakre. Ngasi ayuk Bosem gi staff singna Babu Parada laiba Bosem gi office complex manungda chathakiba wakat khongjang aduda laingak na tha asigi tarukta Akham Joykumar Singh bu Bosem gi Chairman Oina Haplakiba order adu amuk hanna review tawbiyu amadi atopa ama hapiyu haiba demand kaya tauki. Khongjang aduda saruk yakiba ama na fongdorakibada Akham Joykumar Singh haukiba chahi ing 2013 ta Bosem gi secretary oina appoint tawraba matung mathangi chahi ing 2019 da Bosem gi interim chairman oina ahenba charge puhallaki. Mahakna interim chairman oina ing 2019 da thabak puringaida HSLCE results temper tawbagi wathoka mari lainana suspend tawbaga loinana mahaki hanagi department ta halan kibaga loinana inquiry committee semduna thigatki. Masigi matung amuk ing 2018 da Bosem gi chairman in charge oina hap kibaga loinana chahi asimaktada chahi ahum gi chairman oina bagi appoint tawrakhibani. Bosem gi employee singi retirement gi chahi asi humfuda oi ing 2019 gi February da Akham Joykumar Singh asi chahi humfu suduna thabaktagi pothabagi matam oikhrabasu Recruitment Rules of the Manipur Secondary Education Act 1972 asi bu semdoktuna retirement ki chahi humfu manga da sangdokhi. Masi Higher and Technical Education Department ki order gi mayoktani loinana mahakna Bosem gi staff lana hapsilambaga loinana sel lana sizinaramba kayagi wathok laiba miyoi amabu amuk Bosem gi chairman oina haplakliba asi staff singna yaba ngamloi lengak na thokiba order adu amuk hanna review tawbiduna atopa miyoi amabu chairman hapiyu fongdokhi. Wakat khongjang adu da kholau kayasu laukhibaga loinana tungda police ki kangbu laktuna wakat khongjang adu thugaiki. Staff singi makha chatharakpa khongjang oina pen down strike ngasidagi haukhre. Hiramasigi matangda Bosem gi secretary na education commissioner da staff singna taliba demand sing asi yengsin binaba cherol amasu thakre hairi.